Nongale, ngasido. Marang waman long tunggal buka. Ngasido nongale do tanja. Breakfast tong naman po na rin. Ayun kita tayo sila. Hanan do hotel pa man ko mabok de. Mabok do ko law de. Mabok. Hanan hotel pa man ko. Tadi dam ya ba. Tadi ka daw. Ay na hawra ay na ta ba ta do de phatate. ꯑꯌꯨꯛꯀꯤ ꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯆꯠꯂꯦ ꯁꯣꯞꯄꯤꯡ ꯃꯇꯦꯛ ꯑꯃ ꯇꯧꯔꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯕꯣꯛꯅꯦ ꯑꯩꯅꯦ ꯆꯤꯆꯦꯅꯦ ꯃꯃꯥꯅꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯦꯕ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯞꯄꯤꯡ ꯇꯧꯕ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯠꯂꯦ ꯑꯗꯨ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏ ꯕꯕꯥꯆꯧ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯀꯗꯥꯏ ꯅꯣꯡꯃꯗ ꯀꯣꯏꯁꯦ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯃꯇꯝꯁꯦ ꯐꯪꯗꯕꯅꯤ나 ꯃꯣꯜꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯤꯇꯪ ꯂꯩꯕꯅꯤꯅ ꯒꯨꯋꯥꯍꯥꯇꯤꯗꯀꯣ ꯀꯩꯅꯣ ꯌꯥꯝꯅ ꯄꯦꯟꯅꯗꯤ ꯀꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯣꯞꯄꯤꯡ ꯇꯧꯕꯗꯤ ꯐꯪꯗ꯭ꯔꯦꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯤꯇꯪ ꯃꯕꯣꯛꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯅꯤꯡꯉꯦ ꯁꯨꯝ ꯍꯥꯏꯕꯒꯤ ꯁꯨꯝ ꯑꯗꯨꯒꯤ ꯈꯪꯕ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯨꯕꯅꯤꯅꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯥꯎꯒꯣꯜꯂꯁꯤ ꯊꯕꯛꯇꯣ ꯀꯩꯅꯣ ꯊꯥꯡꯀꯅ ꯐꯦꯡ ꯕꯥꯆꯧꯅꯤ ꯚꯤꯗꯤꯑꯣꯅꯦ ꯕꯥꯆꯧ ꯊꯥꯡꯀꯅ ꯐꯦꯡ ꯅꯨꯃꯤꯠꯁꯦ ꯕꯥꯆꯧꯁꯦ ꯉꯟꯇꯥꯅ ꯍꯧꯒꯠꯂꯦꯕ ꯊꯦꯡꯅ ꯈꯣꯠꯄ ꯍꯩꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯒ ꯊꯕꯛꯁꯦ ꯁꯨꯝ ꯐꯝꯕ ꯂꯩꯕꯗ ꯇꯟꯗꯅ ꯕꯥꯆꯧꯅ ꯊꯥꯡ ꯐꯦꯡꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯕꯥꯆꯧꯗꯤ ꯑꯍꯟꯅꯤꯅ ꯁꯨꯝ ꯊꯦꯡꯅꯁꯨ ꯍꯧꯒꯠꯇꯦꯕ ꯕꯥꯆꯧꯗꯤ ꯉꯜꯂꯦ ꯃꯥꯅ ꯍꯧꯒꯠꯄꯗꯣ ꯕꯖꯥꯔ ꯊꯣꯛꯑꯦ ꯑꯩꯈꯣꯏ ꯆꯥꯗꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯂꯥꯛ ꯌꯥꯝ ꯄꯔꯦꯡ ꯁꯥ ꯑꯩꯅ ꯃꯥꯡ ꯈꯥꯔꯦ ꯑꯩꯅ ꯍꯥꯏꯕ ꯕꯤꯔꯤ ꯃꯩꯈꯨ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯕꯤꯔꯤ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯄꯔꯦꯡ ꯁꯥꯟꯅꯅꯤꯀꯣ ꯂꯥꯛꯏꯁꯦ ꯗꯟꯗꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯥꯔꯣ ꯑꯩ ꯑꯣꯏꯔ ꯂꯩꯔꯣ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯑꯁꯨꯝꯗꯩ ꯀꯥꯔꯣ ꯍꯥꯏꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯀꯥꯔꯦ ꯅꯪꯒꯤꯗꯤ ꯑꯁꯤꯗ ꯀꯥꯔꯣ ꯑꯁꯤꯗ ꯑꯗꯨꯗ ꯀꯥꯔꯣ ꯑꯁꯨꯝꯗꯩ ꯀꯥꯔꯣ ꯃꯤ ꯃꯌꯥꯝ ꯀꯥꯟꯅꯔꯦ ꯅꯪ ꯑꯁꯣꯝꯗ ꯐꯔꯛ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯀ꯭ꯋꯥꯊꯤꯗꯣ ꯑꯃꯨꯛ ꯅꯦꯠꯂꯒꯦ ꯅꯦ ꯂꯥꯛꯑꯣ ꯁꯦꯡꯉ ꯂꯥꯛꯑꯣ ꯋꯥꯇꯤ ꯑꯃꯨꯛꯀ ꯃꯌꯥꯝ ꯁꯦꯡꯉꯝ ꯁꯥꯏ ꯀꯩꯝ ꯌꯥꯎꯗꯦꯗ ꯑꯁꯥꯏꯗ ꯌꯥꯎꯔꯀꯥꯟꯗ ꯎꯠꯀꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯂꯣꯝ ꯂꯣꯝ ꯂꯥꯎꯋꯦ ꯀꯩꯅꯣ ꯃꯥꯕꯣ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯕꯥꯆꯧ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯃꯥꯕꯣꯛꯇ ꯄꯤꯅꯤꯡꯕ ꯄꯣꯠ ꯂꯩ 이제 아니가 다방 나미나 브라보 나이가 콜리가 와이가 시기다 왜 포칼리만 광대봐 라 호이 마바 පුටනේ 아짱 이닝 브라 봐 마마 පුට 얘기하려 마보다 여기 간 소리 와 아이 이제 그냥 포즈 뽑아도 시와 마 시대 꿈벌이 벌다는데 마마 하고 너무러져 아까게 오래 눈에 봐 마법이 피고 마법 할 피고 여우를 해봐 예시를 통제해봐 와 해봐 이제 이제 Aku ni dekat ni. Aku ni lihat. Aku ni dekat ni. Dekat dekat. Del try. Pas.
ꯑꯩꯈꯣꯏ ꯆꯦ ꯑꯩꯈꯣꯏꯗꯤ ꯐꯝꯃꯦ ꯆꯦꯁꯨ ꯐꯝꯃꯦ ꯑꯩꯁꯨ ꯐꯝꯃꯦ ꯍꯥꯟꯅꯗꯤ ꯂꯦꯞꯄꯝꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯐꯝꯃꯝꯕꯅꯦ ꯍꯥꯟꯅꯗꯤ ꯏꯆꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝꯃꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯕꯣꯛꯅꯦ ꯏꯪꯕ꯭ꯔꯣ ꯏꯃꯥꯕꯣ ꯃꯌꯥꯡ ꯃꯥꯟꯗ꯭ꯔꯣ ꯃꯌꯥꯡ ꯃꯥꯜꯂꯦ ꯍꯜꯂꯦ ꯌꯨꯝ ꯌꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯐꯤ ꯐꯧꯕ ꯃꯊꯛꯇꯒꯤ ꯐꯤ ꯈꯔ ꯂꯧꯁꯤꯜꯂꯣꯅꯤ ꯅꯣꯡ ꯌꯥꯝ ꯆꯨꯏꯌꯦꯕ ꯁꯤꯗꯀꯣ ꯅꯣꯡ ꯑꯃꯨꯛ ꯆꯨ ꯑꯃꯨꯛ ꯍꯥꯡ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯐꯤꯁꯦ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯆꯠꯇꯣꯏꯅꯦꯕ ꯀꯩꯅꯣꯗ ꯑꯃꯨꯛ ꯀꯣꯏꯕ ꯃꯣꯜꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯀꯔꯝ ꯐꯧꯔꯤꯅꯣ ꯑꯣ ꯁꯤꯔꯣ ꯑꯦ ꯀꯩꯅꯣ ꯀꯔꯝꯕ ꯐꯤꯅꯣ ꯈꯪꯗꯕ꯭ꯔꯣ ꯃꯣꯏ ꯐꯤ ꯀꯔꯝꯕ ꯐꯤꯅꯣ ꯈꯪꯗꯕ꯭ꯔꯣ ꯁꯤꯔꯣ ꯂꯧꯁꯤꯜꯂꯒ ꯃꯤꯒꯤ ꯃꯣꯏ ꯅꯆꯥꯒꯤ ꯐꯤ ꯃꯥꯟꯕ ꯌꯥꯎꯕ ꯌꯦꯡꯉꯣ ꯁꯤ ꯐꯩ ꯈꯨꯗꯩꯁꯤꯗ ꯁꯤ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎꯒꯤꯁꯨ ꯑꯗꯨꯝ ꯄꯨꯔꯁꯤ ꯑꯇꯣꯞꯄ ꯊꯤꯔ ꯁꯤꯁꯨ ꯎꯗꯨꯔꯥ ꯁꯣꯄꯤꯡ ꯂꯣꯏꯔꯦꯕꯀꯣ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ ꯋꯥꯕ꯭ꯔꯥ ꯕꯥꯆꯧ ꯋꯥꯕ꯭ꯔꯥ ꯉꯁꯤꯗꯤ ꯋꯥꯔꯝꯅꯤ ꯌꯨꯝꯗ ꯉꯥꯏꯕꯗ ꯕꯥꯆꯧꯗꯤ ꯑꯩꯈꯣꯏ ꯃꯥꯕꯣꯛꯄꯨꯗꯤ ꯑꯁꯦꯡꯕꯒꯤ ꯋꯥꯕꯅꯤ ꯕꯥꯆꯧꯅ ꯉꯥꯏꯕ ꯋꯥꯕ ꯒꯥꯔꯤ ꯂꯩ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨ ꯃꯥꯜꯂꯦ ꯁꯤ ꯇꯜꯂꯦꯗꯣ ꯀꯥꯕ ꯀꯤꯕꯒꯤ ꯗꯤꯁꯀꯁꯟ ꯇꯧ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔ ꯇꯣꯛꯑꯒ ꯑꯗꯨꯝ ꯄꯣꯊꯥꯅꯉꯩꯗ ꯃꯝꯁꯟꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯃꯣꯜꯗꯣ ꯁꯤꯒꯤ ꯃꯣꯜꯗ ꯑꯣꯏꯅ ꯆꯠꯂꯦ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯀꯣꯏꯕ ꯄ꯭ꯂꯥꯟ ꯊꯝꯕꯅꯦ ꯑꯗꯣ ꯑꯝꯇ ꯅꯪꯗ꯭ꯔꯦ ꯑꯗꯨꯝ ꯄꯣꯊꯥꯔꯤꯉꯩ ꯑꯃ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯍꯧꯖꯤꯟꯈ꯭ꯔꯕ ꯑꯗꯨꯅ ꯁꯤ ꯃꯣꯜꯗꯨ ꯈꯔ ꯀꯣꯏꯔꯦ ꯃꯕꯣꯛꯀ ꯕꯥꯆꯧ ꯈꯔ ꯄꯨꯔꯒ ꯕꯣꯛ ꯀꯩꯗꯧꯔꯒꯦ ꯋꯥꯔꯕꯣ ꯐꯝꯃꯨ ꯉꯥꯛꯇꯪ ꯐꯝꯃꯒ ꯌꯦꯡꯉꯣ ꯋꯥꯕꯅꯤ ꯄꯣꯊꯥꯕꯅꯤ ꯃꯗꯛꯁꯤ ꯐꯝꯃꯨꯂꯣ ꯕꯥꯆꯧ ꯅꯣꯡ ꯋꯥꯔꯦꯅ ꯃꯣꯏꯁꯤ ꯀꯥꯍꯟꯒꯨꯝꯁꯦ ꯂꯤꯞꯇꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯣꯏꯁꯤ ꯀꯥꯕꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯩꯕꯁꯦ ꯑꯁꯤꯗ ꯆꯠꯂꯨꯔꯁꯦ ꯑꯗꯨꯒ ꯆꯠꯂꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯣꯜꯁꯦ ꯑꯗꯨꯝ ꯈꯔ ꯀꯣꯏꯔꯦ ꯃꯊꯛꯐꯥꯎ ꯀꯥꯁꯦ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯑꯗꯨꯒ ꯈꯔ ꯀꯣꯏꯔꯒ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯔꯛꯇ꯭ꯔꯦ ꯃꯣꯜꯗꯁꯨ ꯃꯕꯣꯛꯇꯣ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯅꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯁꯤꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯁꯦ ꯃꯕꯣꯛꯇꯣ ꯅꯨꯡꯉꯥꯏꯇꯦ ꯏꯪꯊꯝ ꯆꯠꯂꯒ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯁꯥ ꯃꯤꯅ ꯄꯥꯈꯠꯅꯗꯅ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇ꯭ꯔꯦ ꯃꯣꯜꯗꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏꯗꯣ ꯀꯞꯄ꯭ꯂꯦꯠ ꯃꯌꯥꯝꯗꯣ ꯐꯖꯩ ꯌꯥꯝꯅ ꯁꯝꯁꯥꯡꯕꯒꯤ ꯉꯥꯛꯇꯅꯦ ꯈꯨꯗꯣꯞ ꯐꯖꯩꯌꯦ ꯁꯤ ꯈꯨꯗꯣꯞꯁꯦ ꯄꯣꯠꯁꯤꯡꯁꯦ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯀꯦꯃꯦꯔꯥ ꯅꯝꯕꯗꯗꯤ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯅꯝꯕꯒꯤ ꯐꯖꯕꯗꯣ ꯎꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩꯅ ꯅꯝꯕ ꯍꯩꯇꯕꯩꯅꯤ ꯈꯪꯗꯦ ꯑꯗꯨ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯅꯝꯅꯕ ꯑꯩ ꯍꯣꯠꯅꯖꯔꯛꯑꯒꯦ ꯁꯦꯡꯅ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗꯣ ꯑꯗꯨꯅ ꯌꯦꯡꯕꯗꯣ ꯚ꯭ꯌꯨꯗꯣ ꯐꯖꯅꯕ ꯑꯗꯨꯝ ꯑꯩꯅ ꯃꯊꯛꯇ ꯇꯧꯖꯔꯛꯑꯒꯦ ꯍꯟꯗꯛꯇꯤ ꯍꯩꯇꯕꯩꯅꯤ ꯈꯪꯗꯦ ꯌꯥꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯅꯁꯨ ꯌꯦꯡꯖꯕꯗ ꯑꯗꯨ ꯃꯊꯪꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛ ꯃꯊꯛꯀꯤ ꯅꯨꯡꯁꯤꯠ ꯀꯩꯅꯣ ꯑꯣ ꯀꯩꯅꯣꯅꯤꯅꯦ ꯈꯪꯗꯦ ꯐꯣꯟ ꯃꯣꯃꯣ ꯂꯥꯎ ꯐꯖꯩ
Ini kita kaya? 700. 700 ni. मसाज 300 होगा Sushi drum na. Tu sushi. पा मोगी भी लो Ada yang pickle na to hiya. Ma, sudah na sabi ni ang kau. Ano kayo? Elephant apple. Mình mà nó mà sẵn gái gì xin có con trai ăn không mấy người tăng tiền này thật ra bây giờ Không chỉ à. Kasi lagi mo dia. Kasi poslat ba? Katazo ba? 아 처음 만난다 Ay, ba siya pasayam na. Oh, 시간 너무 가고 사람들 믿는 사람 what's that? 나오요 Ada sini di mana boleh dah. Pasal sini pada. बगर चाटेंगे Dei, aku tak tahu tu. Itu aku tu. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯟꯗꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯛ ꯆꯥ ꯑꯗꯨꯝ ꯄꯣꯊꯥꯔꯅꯤ ꯌꯨꯝ ꯌꯧꯔꯒ ꯃꯃꯣꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯨꯝ ꯌꯧꯕꯒ ꯑꯗꯨꯝ ꯃꯁꯥꯗꯣ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯌꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯃꯕꯣꯛꯇꯤ ꯑꯗꯨꯝ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ Hai, begitu. ꯍꯣꯏ ꯌꯨꯝ ꯌꯧꯔꯦ ꯃꯕꯣꯛꯇꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯥꯔꯦ ꯆꯥꯛꯀ ꯆꯥꯗꯦ ꯃꯕꯣꯛꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯦꯅ ꯏꯁꯤꯡ ꯄꯤꯊꯛꯄꯤꯕꯗꯣ ꯏꯁꯤꯡ ꯄꯤꯊꯛꯄꯗꯣ ꯃꯥꯏ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯅꯦꯕ Oh, aduh kaya punya sange. Habis kahali tu phabra. ꯑꯗꯣ ꯑꯩꯅ ꯏꯁꯤꯡ ꯑꯃ ꯁꯣꯜ ꯄꯤꯊꯛꯄꯅꯦ Bye bye. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯣꯔꯦꯕꯀꯣ ꯅꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯟꯗꯣꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯀꯞꯄ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏꯅ ꯍꯟꯕꯗ ꯅꯨꯡꯁꯤ ꯌꯥꯝ ꯒꯨꯋꯥꯍꯥꯇꯤꯁꯦ ꯑꯗꯣ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯤꯇꯪꯒꯤꯅ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯇꯤꯀꯦꯠꯇꯣ ꯀꯛꯁꯟ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯈꯤꯇꯪꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯝꯗꯥꯏ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯀꯞꯍꯧꯋꯦꯕꯀꯣ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯆꯤꯆꯦꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯕꯣꯛꯀ ꯕꯥꯆꯧꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯕꯤꯌꯦꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚ꯭ꯂꯣꯛꯇ ꯑꯃꯨꯛ ꯎꯠꯆꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯟꯕꯒꯤ ꯖꯔꯅꯤꯗꯣ ꯃꯕꯣꯛꯀ ꯕꯥꯆꯧꯒ ꯅꯝꯕꯗꯣ ꯑꯗꯣ ꯑꯩ ꯎꯠꯆꯔꯒꯦ ꯕꯥꯏ Aku nak kau